president rule lay badagi khoi cookie maitai haidi cookie ne attack tawrapagi chang je khara khajing makti handadi habadi yaroi kapna bagi nomai kaptharpagi chang je khara makti minimize tawi adumakpu masida khoine yamna ngakpadi अखोगी ड्रग फाबगी मतंग से मौजा नुक्तिगी फाबगी फिबम अमक लाखलइबा सिदसु यावरिबा चुराचांदपुर दगी नोने फाउदुना कांगपोकपी ताखेब लंबी परिंग ड्रग की लंबी ओलकले अदुदा नतना अमुक मसिदा ब्राउन शुगर किलो अनि रोमगा कोनाना मी अहुम फागत खरे हाइरी सिगी मतंग सिदा ओजा करी हाइनी हाइबा अखोगी चुराचांदपुर दगी नोने फाउदुना कांगपोकपी ताखेब लंबी परिंग ड्रग की लंबी ओलकले हाइरी से ओजा President rule laire akhoi security forces si oja akhoi lag amagi meya laire bani si phawbada akhoi drug ki kingpin sing si phawba khoi phar su puthok pangamde kingpin phaba ngamdabadu makna ne ba oja masi phawba khoi dumak puraga chatliba kholiba tawriba mayam se sigi matang sida president rule laire su khoi ngasai kapna ba di kitang nongai kapagi keno di kitang handarga su drug phabagi changdi handhabadi laadana noma gi drug phabagi pau se di oja pau che singda leptana yauri oja masi kari kamaini yengba yaja kamain thani yamna kanuni me manipur miyam ngangna la ko duga manipur miyam bu china gi opium war gi da china gi history daga lai ri ko mut lan na bo hona badagi awa mayam se thing lakiba duga sabana ba ko golden triangle di anak mamhunda leiba edra madugi kudong chaba hena lawba semistet ki sinjing ko ara makhoi practices me ama laksalakpa manipur gi mafung kudi makta wonjalakpa aduna manipur gi region gi adra north east ki oiba jaga sing gi resource me am si thoina khandana exploit tawraga sai mayam se India kana se loina ina kun gani ga na khan ba ko sigum mayam amagi practice su lai aduga drug si yamna marui ba pot ama khangni ma si manipura undress tho on ma ko yayama masigi asaw maram amani hojik akoida lairi ba undress asi su haira samna harabada luna aina yari ba akogi umang wamang sing kansi reserve unreserve protected forest kansi then drug ki si thagum si popi thagum si dagu drug karba togum si gaina thingna bo hona base amasina asaw maram oiraga thokpa conflict ni dana adu masi uhelaga masina senpot oirakanda tonganna khoi kudong chaba lawba khoi elite group sing ga haigera politicians sing bo haigera party adum masi laibaduna hario posaga se khoi na si thengnari bani ko aduna huran bana huran phabagi kanu so adum leitaba natti maram aduna masi open secret na khangna sulai aduga kari gi damakta akhoi mathwai panba kulai paiba ko aduga hai singba brain sijina ba haiba mi singna border la na sangak pangamdraga kan mathwai panda ba drug na kaidogi maning tamna akhoi highway singda natraga akhoi lambi singda satwa ngamliba ngamino haibase masi asabu question ne ba ko akhoi mina ko midi na thong lanjili tholo sin tawraga bo da border ji changbu yaidana adu bo ngamak taba matam yam section matam asi da mathwai panda ba drug na adu wi sangino haibadani adu phada mayam su yauri bani degi phari ba masina nuti phari bani aduna hojik lairiba pot asida akoina masi yam seriously concern oiduna hojik akoina demand adum tawri puna maksi shanti oigadabani haukibana haukhraga su permanent solution amakhak laaga manipur gi fruit mayam leiminagadabani adu mito miran chagi mafam le heloidabani aduga yamna wariba hauni dari fruit mayam leiminagadabani yailema ko ana sigi sigumba mayam sigi marakta akoina leiriba drug ki popi gi chapchaba update tawningi hojikse akoi hojik khangdi singda leiriba mafam sing aduda koi tholopana climate change ki awa environment ki degradation deforestation ki achauba kano impact ahoi phangdana asi amu ising chauba amu ikang thokpa amu ising chauba miku puting thengna lairiba mayam sing asigi kano se koi ya wasi thengnari bani hoisho update toba pami popi mayam tha riba mayam sing aduna kadai bu tokre ekar mayam ama sai sing da kokthoga uporoba kokthoga reserve koi protected forest mayam ama kokthoga thariba mayam sing adu ki product adum goiduini lai mayam se ko golden triangle lom da ki so adum akoi gi
thajal pamayam oidini sigi mayam sing ase masi thingba haibse manipur miyamgi adano scheme miyamgi kanoni daitani masida thawaina politics tawraga thawaina masi kudung chabal ngamnaba tongan ba lalong senbado madugi oiba sendong mayam ama phangwa aludaida phangdaba sajnaga toksinaba mayam ama yaukibaduna ohenba ngasi awabani haibse even from the political party or natraga from the elite people or natraga son leaders ko group kharagi or amabu oiro sajnaga hariba wala nuaiba tanba ni gi punsi mayam pikhamna halaga to yaba mayam se sigumbana ngasai thon mangaptani aiba kana se thamge halema bukalaiba posi yam phajai aduna hari posi koi kana check tawidabani aduna hauji su laiba government na laiba poppy plantation gi thingadabani habsi loina bak yarabasu kayam hauji thariba thadabra amana chingba mai footage natraga kana mayam se bana yeng kanda mani piya update tawidabani aduga hariba particularly kana khare hena ahakpa kanugum khara thamningi rule 8 ko phaba matamda isam jamna kano tawrakanda yam natraga kano koi moida wolaga lotion gi baki kano myam so koi tari dana ko yerama amara maduna drugsi hek phaba kari tawgada mai mechanism khudakta madu confirm ta tawthokpa ko forensic science ki kari gi adu madu tawtho matungda amagi penalty ju khare hek hakpa ko adugumba kitang kano to review to honingi haiba tare magi ligen kano se proceeding against the culprit the threat drug threat ki kano se ko sigum masi kitang ai update to honingi aduna masi yehogdaba yadabani maramde koi gi nahar 1975 koi ni sabani hog thok ko ton legi bese hojiksu marum da sum nomong khangdraba naha mayam amana drug adagi yu ganja kani gi victim moidna lairi bani hase hare mai thamge ko okay zasida amuk kwegi nagagi lamda German road Tiger road semhandanaba nation da watkat kre hai dena kwegi rongmai naga council na thamlagli masida ozagi oiba moti kari kamai thambini jasi matang simjo masi kano hiale makanuni kamaina sengi bano masibu asagi tongan mai constant department and ministry dagi environment impact assessment gaina yana maru oidana even karigumba development ama construction ama asauba project ama akogi packet ki hairagadi madugi concern department ki ko akogi environment impact assessment haidana masina akoibagi kanoda umangwamang amadi manamasing environment then khundalai tari ba miyoiba soon dabra haibagi adugumba certificate ka do madu yaron do manji ai masi ai thengnagi dribo ko masi da makta su tas akakna hataki mayam lup ka unaba satpada su MIA Minister of Home Affairs ta hari batang sida koi langkhan ami ko ngi unaba ka satpada su masi kana to view yenghin view aduga masi kano tahol loidabani haibina chingba ko asuaina kilometer sahum ga marfuga humdoi muk sangam ko particularly high si kone illegal kana arm struggle tawwa adigi arm kana kare haita trade tawwa adigi kana drug trade ki asauba kaino mani ko kana masi gi chapchaba magi status and ko haiba tare magi proceeding mayam se masi osi puthokadabani maramaduna masi Zilai Jeralongi, Western Kenosing, say up to Susanpur, Kabui Sinino, Romy Yang May Jemay, Mayama, Dalita, the Namakui Party, putting in the Lak 70, Adana Masidi. Quite Shamkat Sakat Pagi, and Nomala Target, new Sumna Togadabani Havanida, Kamina Lambi Siat Kibano, Magi, Oiba, Kanogi, proceeding Manipur State Assembly resolution, KBD resolution, Mayama, the proceeding, like the permission from the concerned Ministry of the Central Government Corps. Maduki Sang Mayama, and then the requirement documents, including environment impact assessment report of the construction corps. Sigi Mayam, I yaw na nampu hafuda adum tawba amara sangi marmaduna manipur miyamgi su yenglaga aduga jarang phuluki su yenglaga akoigi arun ba lambi history laitaba aranba tahum thoktaba lambi amakak sembai base masi tawridabani tahundrma su laknagadabni haiba wafam se yailema ai thange ko